Yaipha Yumbal Gi Thouram tabiriba singbu taram nokjari kurumjari. Ngasi Yaipha Yumbal Gi Thouramda thamjari Alzheimer amadi masigi laiyeng. Hairiba hiram sida Dr.Laishram Chingkheileima MD Psychiatry Senior Medical Officer Manipur Health Services ka unaduna saba wari watai. Unaduna wari sanajaribi Loitongbam Ranjana. Thouram puthokpi Thokchom Renubala. Akasbani Imphal ki studio da Dr. Bu Taram Nokjari Kurumjari. Thagachari Ranjana bo amadi Thouram sipu tabirba khwai pomna mukpusu kurumje. Dr. Ekoina maruoina ngasigi Thouram sida khana jaga doribasi ekoigi Alzheimer haiba laina sigi matangdani. Koi maruoina Alzheimer haibasi karamba makhal ki laina no aduga magi nabagi chahi matang haijaba tare. Sina karamba chahi matangdagi ekoigi Alzheimer laina si thengnagadage dugi matangda marik chumba wapam wahaudo oina thambiyo. Alzheimer disease asi kauganbagi anaba dementia gi commonest type ni. Alzheimer disease asi miyoi bagi brain gi neuron sing da lakpa akai besina tapna brain gi function cognitive function hairigadi koi memory ningsing bagi sakti khangba haiba singba pot ama anoba learn toba or hada torumba thabak sing pangthokpa ngamba sima tawraga ai sima tawi kaina plan ama yalaga ai sima soigadra langadra decision ama lepa sigumba area sing je tamna mangakpa kai tharakpa madudna tana khoina ngangiba saiba khutki ko ari chinna ngangiba saiba language ki area loina tamna mangthare haiba tare tamna mangtharakpa sina yamna advance oiba stage study akoigi masana jajaba thakjaba mafi maron setjaba iruja mai thajaba adi even akoigi biological function khong hamba man thokpa phogi control ju manga kadoine aduki matik chauna chaitheng piba na ana thamjage aduga haurak pasina Alzheimer haibasi akoi mioi bana chahi humpu ga manga surakpa saidegi hauba yare adu dementia kauganba gyada ba asidi chahi humpu gi mamangdagi sulakpa early onset dementia su layeko aduga chahi Alzheimer disease 65 tegi adum haure humpu manga sidegi chahi manga hapsalai khudingi Alzheimer na ba yabagi risk double de hengale hairiba aduna hauzik yengbada malemgi oida mioi 55 million gi mathakta Alzheimer disease na naramba ya hena panariba India gi oina su chahi humpu gi mathakta leiba mioi 8.8 millions maya Alzheimer gi anaba sina nare hena panariba aduna akoina medical advancement na porokpa achoba khudol ni punsi sang pa haje ana punsi sang pa state quality of life se phane hingba su mathau taiba ana sahi hap kalak pa se Alzheimer gi risk ti sub mo khaleba tasengna ma chahi na porokpa aging da porokpa normal process tin datte Alzheimer haibasi anaba amani adubu chahi yam khalak pasina Alzheimer narak pe risk se yamna heleba aduna malem gi oina punsi sang bagi chang se koina hing bagi chang se sum hengalak bagi matungina koina Alzheimer gi awareness se so paktakna na sandokna bagi kidamakta malem gi oina September gi tang kunga mathoi se World Alzheimer Day na palan tawe adugu September tha sima World Alzheimer month haidana palan tawe Alzheimer gi awareness se khangmin na ba ma paktakna na sadokna ba haidana Adak sahigi 2025 ki oina su ask about dementia ask about Alzheimer habde Alzheimer gi matang da hangbiu haidana mayam da message piraga numira se palan tawri hene thamja khangjaning base koi Alzheimer hairiba laina makhal se koi gi nabagi sang se ekoi nupi ge nupa ga se kana na hele hena khanbi bage adu dajaning Alzheimer disease se akoi study ayambana nupi sing da hena nai nupi sing da nabagi maram sina nupi sing sina ayamba punsi sang ni hinge habasi masu thame adugi mathakta factor mayama laikre ko biological factor dana nupi gi hormone estrogen haiba hormone se neuroprotective oi aisingi noi dedi kana ba oi aduna sahi yam salakpa thage kongkap na loiki matung estrogen handarak pasreida neuron chen suklap gi chang se wange na azu panari adigi nupi gi punsi da unique life challenges mayam su thingne depression ge na ba yamna common oi pumna mayam sina maram oi nupi sing dena khara hena nai habise thamjage aduga masigi matang da aina mayam da ningsing jening badi nupi gi haksang je phane thamlaba ta imung ama chakhat pa oira kadoini haibagi wakhalon sida honorable prime minister of India na koi haukiba September tang 13 ta स्वस्थ नारी सशक्त परिवार अभियान से हौदोखरेबा मसिगी अभियान से मखादा सेप्टेम्बर तांग 13 तगी हौरगा अक्टोबर की तांग 2 फाउबा
India gi oina all over India gi oina health center sing da nupi gi health ta focus tawraga screening treatment activity me am chathaga duri bako state asigi su leijari health center ayambada paktakna na akoi screening program si chathaga doini aduna tabiri ba khwai sing maroina nupi sing na isa isa gi anakpa health center Ayushman Arogya Mandir Singh primary health center CIC sing da chatlaga screening gi khudong chaba se lobio ba screening sina akoi nang anaba se khangdo ho busri da mateng pangdoni nganna khangi ngai nganna laiyeng thoinge anaba se akoina laksan ba hena control do ba hena phagalan ba mateng oiga doine se thamjage hoi akoi gi hari balena makal se koi nganna khangaura gadi khudong thiningai oibdu degi ngak thokpa ngam haina tajabada nungai je sigi matangda koina khangjening base Alzheimer hari balena sigi early symptom haijaba tare karamba ma ong matawda laina se na ba hor e habse koina khangba ngam gadagi adusu doctor degi khangjege ya maru oiba matang ne mase ko koina Alzheimer gi early symptom je linge stage khangaura ding anna laing cha thau taragadi laina se akoina tapna progression la e hai taraga su phatha ba progression je phadan ba tapthan ba quality of life family gi burden sing se hanthan doine ba ana early symptoms se khangba yamna maru oi adigi masida early symptoms je lak tang ina panjaning ba se sahi se normal aging sina su myoi ba se koi khangba hi bising kharam ba khai di handara ka doine ba koi myamna jo haina ba jahi yam salak ba thabak yam salak ba kaugalak ba hauna sade da normal kaugan ba sidi samain tawe koina nong phado di ba karma ma tari ma kaudana chi thau ba e haima kona ningsingak pa ai sima ta hodrene sima zalodrena masi normal ne adubu Alzheimer dementia asida di akhoi gi ngahaki oiba thoki ba recent oiba pot sida hana manga kani recent memory se manga eba pung kumari se thoki ba pung ni phun ni pan sida da thoki ba se hana tam tam na hauji tawki ba se tam tam na manga e haiba tare ko ana kaugan ba se da khudamoina haizara ba da oji kainoma pakhiba ningsingdaba hoji kainoma paidaga mafam zadan thamaga hek ningsing howdaba ko sahi yam salaga yamna toina tawra agadi masi aikoina anaba si leram byan chingna bya adugi mathakta aikoina nongmagi oiba tobum thokpa ithauda akoigi instrumental activity of daily living hena lei ko koi khud sa khara sijinaraga skill khara sijinaga samna da koina pising organa imung manungi chakhumgi ko pothamam naina di jang mathel koi tawduna thongba sigumba se khara wasalakba adigi phisu bisam adigi phone sijinaba wasalakba adigi imung manungi sel gi akuppa paba IC machat khre sima tungsan ge sima samai tawge kainaga decision making yorokpa se wasalakba adigi pochai ama kai ama leiba chatpa mathanda wasalakba adigi chathok chasin transportation da wasalakpa sikumba singje instrumental daily activity in high mase yamna angan ba milestones da khara dum akai ba laani nong phado kina da khara toina khara hena dorpa se asida de khoina naramba yare hana chingna be are masada su mood changes habidi aije kawgalena ke dobjanu pakhat pa de wakhal nuai taba adum mood changes so adum thegne hai tar adubu akhoi da lakwa matam da di ko mayamna sikumba ji sahina porokpani hana normalize tak to adi sahina kha kawgalak pasibona aduna tapna Alzheimer di manung da progression se lakpani na sidagi hendo aga koi moderate stage lansalak padana yamba thegne moderate stage sidi yamek singna kawgale se khanga ganda da akhoi gi nakta pore haibidi miyoi sina akhoi gi pot anoba ma learn to mangamaroi adi hana ugi ba miyoi masak khangi ba se kawgalani samna haibada ai yum sida mi ma thunglare khangna jana ba ko ri masak se khangdre kawbadna hange imu nangbu kana no ne na aduga imai sini ta eko aduga ngahak le ibu nangbu kana no ne kai do bolak no ne samaina hanjana wahangsi adi wari ma wata ma phajana sabse wara ani ko bung phana sabse wara ani adigi saksar ba sadriba ne he kaw thokpa gumba asmaida tamna adigi time gi awareness se numi tha pa ba wasalaka doine ba ko adigi ngang na thogi ba thodo ma ningsing ba dum wasala ni modern stage tamna wasalak pasina akoi nong magi oiba tobom ma thausa so adi imung manungi mate se dakar oira ani ba adigi yum degi mapan thokkhraga he yum gi lambi kawraktana koi chalakpa adigi imung da thodo wa to achobam da toe sima tausi tana ba ngama aroi sel thumpa ba khotpa ngama aroi adigi yam severe stage study ko
masagi chatpa phau phamba loi mateng lagadoni chaba feeding iruza maithajaba personal care lon khagani adu severe stage study magi behavior amasu mood changes yam hensale haibasing basing wasalak pasina maram oiraga yam thuna chaw gunba matang matam khangdana masaji saugalakpa adegi wakan wai tra he pangkap takapa maram leitabida ko adi ai apam bisna kaino loina mangsala ani haibatare masi thamja doctor ko diagnosis kamaina magi khangdokadage aduga khangdokaba matungda magi layeng pathapsine kamai tawgadage adusu makhatana duma takpiyo diagnosis ki matang da lakcharabada aikoina ngasaida mathakta pankhiba sign and symptom ma'am do adu akoina thoroughly history lawreraga khangdongna ba honagani matang se akoina panjani kaugan bu khuding dementia natte ajan dementia se oirabra oidribra kaugan be anabra oirabra se akoina history phasana lawgani clinical examination tawni clinical examination my physical examination neurological examination adu ya maruina mental status examination da cognitive assessment se tawgani cognitive magi haiba singba gi assessment je ko akoina standardized over tools amsung scales zinaraga yamna ngallingai digi mild cognitive impairment stage digi akoi khangdokpa adum ngamgani khara makhai adigi magi e gi oiba ahongba akaiba sing blood investigation phasna tobigani adigi imaging studies mayam sulai brain gi atopa akaiba leibra hadna MRI brain PET scan na changba tawdana nganna adum magi brain gi akaiba sing nganna my blood supply handarakpa brain gi size pixelakpa asna chingbase loina bu tawba yai matang sida aina dementia ga Alzheimer ga panjaning base mayamna confused ne yebako haibadi dementia na kaugan bigi anaba cognitive function na handarakpa anaba sinse loina ba adugi masi manungda makhal mayam ama lei khapan baya ba akhoi ngasai panjari ba Alzheimer disease se asna khwaidigi commonest oi 60 to 70% se adu Alzheimer disease se confirm tawge hai targade masidi pathological diagnosis hai aikoina naiba miyo eduna hayeng leitarba matungda magi brain gi saru khara test tawroba microscopic examination tawro matungda magi neurons singda sagi amyloid plaque haidana potse phangba neurofibrillary tangles and asikumba se phangba sta diagnosis pi ga doine aduna dementia sing da tawba study sing da 60 to 70% di Alzheimer disease adum oirame ba na yambana magi symptoms sing du digi akoina masina Alzheimer disease ni haina se adum khara makhai diagnosis adum tawbunga me haitare nganna laiyeng se me amna Alzheimer gi laiyeng leite cure leite na wane ba adubu aina haijaga doribadi tam sangna chronic oina anaba khara samna haibada diabetes mellitus hypertension na chingbase akoina control the thamnaba hidak chane ba likewise aduga chamane Alzheimer haiba anaba se so akoina matam chana ngaling stage ta khangaude heraga hidak sare heraga mai cognitive function handan gidana ba hona gadoini khangba haiba singba je disease se som tap tam laksan ba se degi ngak thokadoini ri maga loina na lakpa tumba chaba yadabi issue pungning wakhal gi olakpagi my behaviorally problem sing se hidak sing je charaga control the thamba yai haijagadoni adu yamna maru oiba part amana treatment se akhoi Alzheimer disease or dementia gi rehabilitation se yamna asoba part ne magi leizariba magi skill khara do yokhalaga phajana thamna bahonda ba adegi imung manungi thodang di yamna chawre haibidi tapna magi skills e mang panina ultimate care se magi caregivers na mai imung manungi mi sina oiga doini magi soktana ba adegi imung de chathokraga thiba khangdaba yamna thone adigi mai basic functioning tumba chaba setpa chaba loina mak imung manungi thodang ta oira ka dorin deba aduna sometimes akoi imung manung da su burden je chawpana mogi jo problem issue ma'am amma thole adu su akoina address to bi basisu yam maru oiba partne layenge masi thamjage hoi aduga matang sida akoigi naraba miyoi sing se akoina matau gamdongna imung manungi miyoi sing na loina bigedage adu su khangjage masida akoina to every youngster since day the hygiene je akoina elderly population se nuksina chana lobi basima yamna maru oyena thamjage hambada aduga ai imai pa je tatana kawbagi je thengnaragadi nganna yaringe e ima si kawina sima kaidore ima sina khoi imung manungi thaba ama taw matam da mai opinion adi magi wakhalon je share tawraktre kaidore ima si pa se haina hangbiba adugumba su yam dakale care sidi yamna imung manungi da yamna chawruba thodang je imung marungna saru yaga dorini samna habda uziki anabasna lagadi angang on baidena loidamak angang machagumna hoi haloi basing se angang olakpaina angang olakadoini aduna magi basic functioning chak saba inbiba mapi maron set biba sa biba
adigi hogot kanghapada tudana ba hotnaba care se aduki matik yamna daka oirakadoi ni haiba adigi amu phamungda sum leisala abanina haksange atopa lang sor honbagi awaba adigi kuina leisalakpi lengotagi akhui muscle gi singli nauri gi sontharakpi problem yam lakadin an rehabilitation se yamna chawba role loi aduna training je akhui imung manungda oina imung manung ma bu sena bigadaba machana masuda oina training ji pire araga akhoina takpi ba tambi ba se tahoga doine ultimate care hai taragadi magi matau kamdongna Alzheimer naraba miyosingbu loina bigedage nganna khangdo agadi adumak ekoi layeng pathapse chatharaga puchi sangna hingba ngamme haiba wafam sisu khoi tajabada yamna nungaije loiselakpo oina ekoi leiriba mipum khudingmakta doctor ama oina Alzheimer hariba laina sigi matangda pomnamakta khangbada kanagadaba wafamsing adu phongdokpiyo tabiriba mayamda aina hygienic body kaugonba khudingmak dementia natte Alzheimer disease natte zahi yam salaga yamna toina kauganduna masagi mathongda akaiba laagadi madu dementia oigadra oiroidra haibase ngana layeng thokpiu ngana yeng thokpiu ngani yeng thokli makhai akoina mild and moderate stage ta leiba matamda mild stage ta chahi ani hum sangthon banga mi moderate stage ta hingba yabje mioi chahi ani digina chahi 10 gi mathak 30 gi mathak ta hingba yauni adna stage ani sidaida akoina phajale raga layeng bi ba hoba yai one severe stage ta jangsan gi ba matamda di atopa isagi body complication mayam na maram oiraga punsi je akhoi sahi ani tegi sangabda sahi hum mari bo mo punsi ba yai ko adu dementia digi ngak thokna bagi damakta di mipum khudimakta ina thamjaning base Alzheimer gi prevention da di akhoina section tarang lokhat baje akhang ai sina kamaina haige da ai hojik naha oiri Alzheimer na da dementia na da matam wali haibase tobiganu ngallingai matam dagi isagi section tarang lokhat mina hause maikhu alcohol thadokpa adigi isagi weight phajana physically fit oina mentally fit oina laina ba hona bi hopa atopa pungning wakhal gi nungaitaba leiraga sunga ne laying thokpa medical condition da BP diabetes phajana control tawna ba hona bi ba kok sok tana ba hona ba si mayam ji thamjage adigi chahi ngalingai di akhoi mit ki vision gi problem lakpa hearing problem lakpa da nganda hearing aid vision aid lobi hoba ko option bi hoba adi yari mkai physically active socially active oina bhona ba aduga sahi yam salaga id ahal oireda haibisi tobiganu sahi yam salaga su akhoi brain se adum challenge tobiu active oina leibiu akoina hana tawndaba thabak sing retirement gi matungda nongna ai sima learn tawge sima haijan ge ai na ge sima page khan gi pa hodi page sikumba sing je akhoi creative activity hobby sing adum makha tana chathabiu aduga akhoi healthy aging ama porakna bagi damak honna binase akhoi punsi sangdorpagi matungina akhoi aging je akhoi environment je elderly friendly environment ama leinaba adi elderly health care state phagadhana bagi panamda United Nations na su 2021 dagi na 2030 se decade for healthy aging na thamli bari pandam aduna mayam punna hansing da su koi section tharang isai sagi adigi isai sai imung de leiba halaman singge koi nga sidigi horoga dum lokhat mina se je thamjage ekoi khudimak nongmana taraga nongmadi ahan haibadu orakadori bani aduna koigi macha oibasingna ahalori basingbu matau kamdongna nungsina loina bigadage amadi ekoigi macha masu oribasingna ahalaman singbu nungsina loina biriba makhai ekoigi ahalori basingi koi yam toina thengnaba laina haijaba tare Alzheimer sidegi ngak thokpa ngamgadori bani haiba wafam asi doctor na marik chumna takpiram bagi damakta Akashpani Imphal ki maikei degi doctor bu amuka na thagarpa phongdokchari thagachari